ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯃꯨꯛꯇ ꯑꯣꯏꯖꯒꯦ ꯊꯃꯣꯏ ꯃꯃꯜ ꯀꯌꯥꯅꯣ ꯍꯦꯟꯗꯣꯛꯅꯕꯨ ꯄꯤꯊꯣꯛꯀꯦ ꯐꯖꯕꯤ ꯂꯩꯔꯥꯡ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯃꯨꯛꯇ ꯑꯣꯏꯖꯒꯦ ꯊꯃꯣꯏ ꯃꯃꯜ ꯀꯌꯥꯅꯣ ꯍꯦꯟꯗꯣꯛꯅꯕꯨ ꯄꯤꯊꯣꯛꯀꯦ ꯁꯅꯥꯅꯕꯨ ꯀꯨꯞꯄꯨꯔꯥ ꯅꯪꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕꯗꯣ ꯂꯨꯄꯥꯅꯕꯨ ꯌꯣꯝꯃꯨꯔꯥ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯅꯪꯅ ꯍꯣꯏꯗ ꯍꯥꯏꯔꯕ ꯋꯥꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯦ ꯑꯔꯦꯝꯕꯗ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯜꯂꯤꯗ ꯅꯪꯅ ꯍꯣꯏꯗ ꯍꯥꯏꯔꯕ ꯋꯥꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯦ ꯑꯔꯦꯝꯕꯗ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯜꯂꯤꯗ ꯄꯣꯛꯇꯤ ꯐꯖꯅ ꯆꯥꯛꯀꯤ ꯀꯣꯂꯥ ꯌꯦꯡꯊꯣꯛꯎ ꯍꯥꯟꯅ ꯑꯩꯅ ꯌꯥꯅꯤ ꯌꯥꯔꯣꯏꯁꯨ ꯈꯪꯗ꯭ꯔꯤꯉꯩꯗ ꯅꯨꯡꯁꯤ ꯄꯟꯊꯨꯡꯗꯤ 이라이 라이다 넌뜨는 야부터 여러분이 누시버부 파기동나 짝톡짝생그 야버동나 फजबी लैरांग नहाकसे ꯑꯩꯒꯤ ꯃꯨꯛꯇ ꯑꯣꯏꯖꯒꯦ ꯊꯃꯣꯏ ꯃꯃꯜ ꯀꯌꯥꯅꯣ ꯍꯦꯟꯗꯣꯛꯅꯕꯨ ꯄꯤꯊꯣꯛꯀꯦ ꯁꯅꯥꯅꯕꯨ ꯀꯨꯞꯄꯨꯔꯥ ꯅꯪꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕꯗꯣ ꯂꯨꯄꯥꯅꯕꯨ ꯌꯣꯝꯃꯨꯔꯥ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯌꯥꯅꯤꯡꯕꯁꯨ ꯍꯥꯏꯐꯦꯠꯇꯪ ꯃꯥꯟꯒꯨꯝ ꯇꯧꯏ ꯑꯃꯨꯛꯀꯁꯨ ꯆꯤꯡꯅꯍꯜꯂꯤ ꯋꯥꯈꯜꯒꯁꯦ ꯌꯥꯅꯤꯡꯕꯁꯨ ꯍꯥꯏꯐꯦꯠꯇꯪ ꯃꯥꯟꯒꯨꯝ ꯇꯧꯏ ꯑꯃꯨꯛꯀꯁꯨ ꯆꯤꯡꯅꯍꯜꯂꯤ ꯋꯥꯈꯜꯒꯁꯦ ꯋꯥꯈꯜ ꯐꯥꯎꯗꯤ ꯁꯦꯠꯂꯤ ꯍꯩ ꯊꯥꯒꯠꯅꯤꯡꯉꯤ ꯍꯩ ꯊꯃꯣꯏꯗꯨ ꯇꯁꯦꯡꯕꯤꯌꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯁꯥꯒꯠꯂꯨꯕ ꯃꯪꯂꯥꯟ ꯀꯌꯥꯁꯦ ꯀꯥꯏꯗꯣꯏꯖꯥꯠꯂ ꯅꯝꯕꯨ ꯅꯝꯕꯤꯅꯦ ꯅꯨꯄꯥ ꯅꯣꯏꯁꯦ ꯍꯥꯏꯖꯤꯟ ꯇꯧꯁꯤꯟꯕ ꯍꯩꯈꯔꯦꯗ ꯐꯖꯕꯤ ꯂꯩꯔꯥꯡ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯃꯨꯛꯇ ꯑꯣꯏꯖꯒꯦ ꯊꯃꯣꯏ ꯃꯃꯜ ꯀꯌꯥꯅꯣ ꯍꯦꯟꯗꯣꯛꯅꯕꯨ ꯄꯤꯊꯣꯛꯀꯦ ꯁꯅꯥꯅꯕꯨ ꯀꯨꯞꯄꯨꯔꯥ ꯅꯪꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕꯗꯣ ꯂꯨꯄꯥꯅꯕꯨ ꯌꯣꯝꯃꯨꯔꯥ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ